mayam pumna mo pusakang da manupa na taram na pokseri mayam ga mafam da ay ngasi mo puduna lakcheri film asig maming Record Destroyer film asi handak ta ikoi da na release tawriba film amani film asig rating sin khara panjarabada IMDb da tian gi manung da 9.9 amasung Google user na 99% ge like iraba film amani film asi number dollar million chani sang khali masi miyo ya humna record thugai na bagi utleba film amani film asig hero samugi saktam da Romario Rose ke saktam da Roslyn Wahengbam baitai masa amagi saktam langleba saji gym trainer gi saktam langleba Wasim amasung Kalpana gi saktam langleba Kalpana na adum langjare hare maya ei film asigi wari explain tawba haujarege soi ki balan ki bayawro basu mayang mafam na ngakpiyo haibo wafam thamjari movie asigi ahan basin makta da ure basi